ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ꯫ ꯀꯣꯔꯧ ꯉꯥꯟꯕ ꯃꯍꯥꯛꯁꯨ ꯂꯣꯇꯨꯟ ꯂꯩꯕ ꯉꯝꯗ꯭ꯔꯕꯣꯏ ꯆꯤꯡꯌꯥ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯪꯈꯣꯟꯕꯤ ꯅꯤꯡꯊꯤꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯗꯨꯅ ꯐꯤꯁꯦꯡ ꯁꯦꯠꯂꯗꯨꯅ ꯁꯝꯂꯥꯡ ꯁꯣꯏꯊꯣꯛꯇꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯡꯊꯤꯅ ꯐꯤꯔꯣꯜ ꯆꯤꯡꯈꯠꯂꯦ ꯍꯥꯏꯔꯗꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯍꯧꯔꯤꯕ ꯂꯥꯡꯊ꯭ꯔꯩ ꯑꯗꯨꯗ ꯙꯨꯞ ꯃꯩꯔꯥ ꯀꯠꯂꯗꯨꯅ ꯀꯣꯔꯧ ꯍꯟꯕ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯍꯦꯛ ꯎꯕꯗ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯀꯦꯇꯨꯀꯤꯗꯨ ꯃꯃꯧꯒꯤ ꯅꯨꯡꯁꯤꯔꯕ ꯃꯇꯧ ꯑꯗꯨ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯧꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯍꯧꯒꯠꯂꯛꯄꯗ ꯃꯅꯦꯝꯅ ꯃꯍꯥꯛꯄꯨ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯗꯨꯛ ꯃꯨꯟꯅ ꯅꯃꯧꯕꯨ ꯌꯦꯡꯂꯤꯕꯗꯤ?" ꯀꯦꯇꯨꯀꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯏꯃꯧꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄꯁꯦ ꯏꯄꯥꯛꯇ ꯄꯛꯆꯩ, ꯏꯅꯨꯡꯗ ꯅꯨꯡꯁꯤ꯫ ꯀꯌꯥꯗꯤ ꯂꯦꯝꯈ꯭ꯔꯦ ꯏꯃꯧꯅ ꯐꯤꯖꯝ ꯁꯦꯠꯇꯨꯅ ꯀꯣꯔꯧ ꯍꯟꯕ ꯏꯄꯥꯕꯨ ꯈꯨꯔꯨꯝꯖꯕꯁꯤꯗꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯧꯒꯨꯝꯅ ꯅꯤꯡꯊꯤꯖꯕꯤ ꯂꯦꯝꯖꯕꯤ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯃꯧꯅ ꯏꯍꯦꯟ ꯍꯦꯜꯂꯦ꯫ ꯁꯛꯇ ꯁꯨꯗ ꯁꯦꯠꯇꯣꯔꯛꯄ ꯆꯥꯊꯣꯔꯛꯄꯗ ꯑꯩꯒꯤ ꯏꯃꯧꯅ ꯏꯍꯦꯟ ꯍꯦꯜꯂꯤ." ꯑꯁ ꯏꯃꯥꯁꯤꯃ ꯃꯤꯅ ꯇꯥꯔꯒ ꯅꯣꯛꯅꯅꯕ꯫ "ꯏꯁ ꯀꯩꯗꯧ ꯅꯣꯛꯅꯖꯔꯨꯅꯤꯒꯦ? ꯅꯣꯛꯅꯒꯦ ꯍꯦꯛ ꯅꯣꯛꯅꯖꯁꯅꯨ꯫ ꯏꯇꯨꯡꯗ ꯅꯣꯛꯅꯕꯗꯤꯅꯦ ꯃꯋꯥ ꯑꯝꯇ ꯂꯧꯕꯤꯗꯦ꯫ ꯏꯃꯥꯡꯗꯨꯗꯅꯦ ꯅꯣꯛꯅꯔꯛꯄ ꯉꯝꯗ꯭ꯔꯒ ꯂꯣꯏꯔꯦ." ꯑꯩꯈꯣꯏ ꯏꯃꯥꯁꯤꯃ꯫ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯎꯕꯗ ꯏꯕꯣꯍꯜ ꯆꯪꯂꯛꯏ꯫ "ꯍꯩ ꯃꯃꯥ, ꯀꯩꯗꯧꯅꯔꯒꯦꯅꯦ? ꯅꯃꯧꯒ ꯅꯪꯒꯅ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯍꯔꯥꯎꯅ ꯅꯣꯛꯂꯤꯕꯗꯨꯕꯣ? ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯈꯪꯍꯜꯂꯨꯗꯅ ꯑꯩꯁꯨ ꯅꯣꯛꯄ ꯈꯔ ꯌꯥꯎꯒꯦꯕ." "ꯑꯣ ꯑꯩꯅꯅꯦ ꯑꯩꯒꯤ ꯏꯃꯧ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯁꯤꯡ ꯂꯦꯝꯈ꯭ꯔꯦ, ꯐꯖꯈ꯭ꯔꯦ, ꯂꯩꯀꯥꯏꯁꯤꯗ ꯏꯃꯧꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯤꯕ꯫ ꯁꯤꯕꯨ ꯑꯩꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ? ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯈꯪꯂꯨꯔꯤꯗꯨꯅꯤ." "ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ. ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯃꯧ ꯆꯪꯈꯣꯟꯕꯤ ꯐꯖꯕꯁꯦ ꯑꯩꯒꯤ ꯏꯃꯥꯏ ꯑꯣꯏꯔꯤꯕꯅꯤꯅꯦ꯫ ꯏꯃꯧꯒꯤ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯧ ꯂꯩꯀꯥꯏꯁꯤꯗ ꯇꯝꯂꯨꯗ꯭ꯔꯕꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯅꯔꯤꯕꯅꯤ ꯅꯠꯇ꯭ꯔꯣ? ꯏꯆꯥ ꯏꯃꯧ ꯐꯕ ꯀꯥꯏꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯏꯅꯤ ꯍꯥꯏꯔꯤꯕ." "ꯃꯥꯅꯦ ꯃꯈꯣꯏ ꯃꯄꯥ, ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯏꯃꯧ ꯑꯁꯤꯗ ꯍꯥꯏꯔꯝꯂꯤꯕꯅꯤ." ꯆꯪꯈꯣꯟꯕꯤ ꯃꯀꯨ ꯃꯅꯦꯝ ꯑꯅꯤꯅ ꯃꯥꯕꯨ ꯊꯥꯒꯠꯄꯒꯤ ꯋꯥ ꯍꯥꯏꯔꯛꯄꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯃꯃꯥꯏꯗꯨ ꯉꯥꯡꯁꯪ ꯉꯥꯡꯂꯝꯃꯤ꯫ ꯆꯪꯈꯣꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯕꯥꯕꯥ, ꯑꯩ ꯏꯃꯨꯡꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟꯖꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯣꯟꯕꯤꯗꯨ ꯏꯀꯥꯏꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯏꯕꯣꯍꯜꯅ, "ꯍꯩꯃꯥ, ꯏꯃꯧ ꯑꯁꯤ ꯏꯀꯥꯏꯔ ꯃꯥꯜꯂꯦꯅꯦ ꯑꯗꯣ ꯃꯈꯣꯏ ꯃꯄꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩꯗꯤ꯫ ꯊꯕꯛ ꯏꯪꯈꯥꯡꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ, ꯅꯣꯡꯃꯇꯁꯨ ꯋꯥꯍꯩ ꯑꯀꯟꯕ ꯑꯃꯠꯇꯁꯨ ꯉꯥꯡꯗꯦ꯫ ꯇꯕꯥꯔꯕ ꯆꯤꯟꯕꯥꯜꯁꯤꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤꯅ ꯇꯧꯗꯨꯅ ꯂꯩ꯫ ꯏꯃꯧ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯑꯁꯦ ꯂꯟ ꯆꯪꯕ ꯍꯦꯟꯒꯠꯂꯕꯅꯤ." "ꯆꯨꯝꯃꯤ ꯃꯃꯥ, ꯅꯪꯅ ꯍꯥꯏꯕ. ꯑꯩꯁꯨꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯀꯥꯁꯦ ꯂꯩꯄꯨꯡ ꯐꯝꯕꯒꯥꯁꯦ ꯈꯔ ꯇꯣꯏꯅꯒ ꯆꯠꯅꯤꯡꯉꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯄꯨꯡ ꯐꯝꯕꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯁꯨ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯐꯕ ꯁꯤꯡꯊꯥꯅꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯖꯔꯤꯅꯤꯅꯦ ꯃꯃꯥ ꯅꯪꯕꯨ." "ꯑꯣ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨꯅꯦ. ꯀꯩꯊꯦꯜ ꯊꯣꯛꯄ ꯃꯇꯝꯗ ꯀꯩꯊꯦꯜ ꯐꯝꯃꯤꯟꯅꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯃꯧꯒꯤ ꯋꯥꯔꯤ ꯃꯈꯣꯏꯅ ꯁꯥꯔꯛꯂꯤꯕꯅꯦꯃꯤ꯫ ꯀꯦꯇꯨꯀꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ. ꯍꯧꯖꯤꯛꯇꯤ ꯅꯃꯧ ꯑꯐꯕ, ꯋꯥꯈꯜ ꯇꯥꯕꯤ, ꯁꯛ ꯐꯖꯕꯤ, ꯑꯐꯕ ꯅꯨꯄꯤ ꯑꯃ ꯐꯪꯖꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯗꯅꯦ ꯃꯈꯣꯏ ꯃꯄꯥ ꯑꯩꯅ ꯅꯨꯡꯉꯥꯏꯔꯤꯁꯤ." "ꯁꯤꯅꯤꯍꯦ ꯏꯆꯥ ꯏꯃꯧ ꯐꯪꯖꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ. ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯋꯥꯈꯜ ꯇꯥꯕ, ꯉꯥꯎꯁꯤꯟꯅꯗꯕ ꯑꯣꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯏꯃꯧ ꯋꯥꯈꯜ ꯇꯥꯕꯤ ꯑꯃ ꯐꯪꯂꯤꯕꯁꯤꯕꯣ?" "ꯑꯣ ꯑꯗꯨꯕꯨꯗꯤ ꯃꯃꯥ ꯑꯩ ꯂꯧꯗꯅ ꯏꯆꯥꯁꯤ ꯋꯥꯈꯜ ꯇꯥꯔꯤꯕꯅꯦ. ꯁꯛ ꯍꯥꯏꯔ ꯃꯃꯥ ꯑꯩ ꯂꯧꯏ, ꯂꯝꯆꯠ ꯁꯥꯖꯠ ꯍꯥꯏꯔ ꯑꯗꯨꯁꯨꯅꯤ ꯑꯩ ꯂꯧꯔꯤꯁꯦ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯅꯣꯡꯃꯇꯁꯨ ꯉꯥꯎꯏ ꯐꯩ ꯍꯥꯏꯕ ꯄꯥꯎꯁꯨ ꯇꯥꯗꯦꯗꯣ ꯏꯆꯥꯁꯦ꯫ ꯑꯗꯨꯅꯤ ꯏꯃꯧꯁꯨ ꯑꯐꯕ ꯐꯪꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯣ?" "ꯌꯦꯡꯉꯨꯅꯤ ꯑꯐꯕꯈꯩ ꯃꯥꯒꯤ ꯂꯣꯏꯅ ꯑꯣꯏꯍꯟꯈ꯭ꯔꯤꯁꯦ. ꯃꯄꯥ ꯑꯩ ꯂꯧꯕꯗꯒꯤꯅꯤ. ꯃꯗꯨꯗꯤ ꯍꯥꯏꯗꯦꯅꯦ
ꯑꯩꯅ ꯅꯪ ꯈꯟꯕ ꯍꯩꯕꯒꯨꯝ ꯏꯆꯥ ꯅꯨꯄꯥꯁꯤ ꯑꯩ ꯂꯧꯕꯒꯤ ꯏꯃꯧ ꯈꯟꯕ ꯍꯩꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯩꯃ ꯇꯟꯖꯗ꯭ꯔꯥ? ꯃꯃꯥꯏꯁꯤ ꯏꯀꯥꯏꯒꯦꯗꯤ ꯍꯥꯏꯗꯦꯕ ꯍꯅꯨ ꯊꯪꯁꯤꯗ꯫ ꯍꯣ ꯃꯈꯣꯏ ꯄꯥꯕ ꯀꯣꯟꯁꯤꯟꯅꯕ ꯂꯦꯝꯖꯗ꯭ꯔꯦ, ꯑꯩꯍꯥꯛꯅꯦ ꯏꯊꯧ ꯇꯧꯖꯔꯨꯕꯅ ꯐꯔꯦ, ꯃꯈꯣꯏ ꯄꯥꯕ ꯑꯗꯨꯝ ꯉꯥꯡꯕꯤꯍꯧꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯦꯇꯨꯒꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯏꯕꯣꯍꯜ ꯅꯣꯛꯂꯗꯨꯅ꯫ ꯍꯩꯃ ꯉꯥꯏꯈꯣꯅꯦ ꯃꯃꯥ, ꯅꯪ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯅꯦꯍꯦ꯫ ꯀꯦꯇꯨꯒꯤ ꯏꯃꯨꯡꯗ ꯆꯪꯅ ꯂꯥꯎꯔꯛꯏ꯫ ꯍꯣ ꯑꯩꯗꯤ ꯁꯪꯖꯗ꯭ꯔꯦ, ꯃꯈꯣꯏ ꯄꯥꯕꯅꯦ ꯀꯅꯥꯅꯣꯃꯒ ꯍꯦꯛ ꯁꯥꯟꯅꯕꯤꯍꯧꯔꯣ꯫ ꯍꯩꯃ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ꯫ ꯑꯁꯤꯅꯤꯅꯦꯍꯦ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯀꯥꯟꯅꯗꯦ, ꯑꯩꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯁꯤꯗ ꯀꯔꯤꯅꯣ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯗꯕ ꯌꯥꯗꯦ, ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜꯁꯨ ꯃꯍꯥꯛꯀꯤ ꯃꯊꯧ ꯇꯧꯔꯝꯃꯤ, ꯑꯃꯔꯣꯝꯗꯅ ꯅꯣꯡꯌꯥꯏ ꯃꯍꯥꯛꯁꯨ ꯊꯕꯛ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯪꯈꯣꯟꯕꯤꯅ ꯇꯥ ꯅꯣꯡꯌꯥꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯕꯤꯔꯕ꯭ꯔꯣ? ꯆꯠꯄꯤꯒꯗꯧꯔꯕ꯭ꯔꯣ? ꯂꯣꯏꯔꯦ, ꯑꯩ ꯆꯠꯂꯗꯕꯅꯤ, ꯐꯖꯅ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯃꯈꯣꯏ ꯇꯥꯁꯨ ꯊꯕꯛ ꯁꯨꯕꯗꯣ ꯌꯦꯡꯗꯨꯅ ꯆꯠꯄꯤꯌꯨ, ꯉꯁꯤꯗꯤ ꯃꯪꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯄꯥꯝꯕꯣꯝ ꯌꯦꯠ ꯊꯪꯕꯁꯤꯁꯨ ꯉꯁꯥꯏꯗꯒꯤ ꯆꯣꯡꯉꯤ, ꯑꯩꯗꯤ ꯉꯁꯤꯁꯦ ꯊꯕꯛ ꯑꯃꯠꯇ ꯆꯠꯄꯤꯔꯅꯨ ꯍꯥꯏꯖꯅꯤꯡꯕꯅꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯌꯥꯝ ꯍꯦꯟꯅꯁꯨ ꯄꯥꯈꯠꯆꯟꯒꯅꯨ, ꯈꯟꯖꯤꯟꯒꯅꯨ, ꯑꯗꯨꯒꯤ ꯁꯔꯨꯛ ꯄꯣꯊꯥꯔꯒ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯨ꯫ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯜ ꯇꯥꯜꯂꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯗꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯊꯤꯔꯨꯈꯤꯒꯅꯤ? ꯏꯃꯥ ꯄꯥꯕꯅ ꯑꯩꯕꯨ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯂꯨꯅ ꯇꯧꯕꯤ, ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯑꯩꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯗꯕ ꯑꯝꯇ ꯌꯥꯎꯗꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯍꯥꯛꯅꯁꯨ ꯑꯩꯕꯨ ꯀꯔꯤꯗ ꯋꯥꯈꯤꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯨꯅ ꯆꯥꯟꯅ ꯊꯝꯕꯤꯔꯤꯕꯁꯤꯗꯤ꯫ ꯑꯩꯅ ꯅꯪ ꯂꯧꯔꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯦ ꯍꯥꯏꯗꯅ ꯂꯧꯔꯤꯕꯅꯤ, ꯑꯗꯨꯅꯅꯤ ꯅꯨꯡꯉꯥꯏꯍꯟꯗ ꯌꯥꯕ꯭ꯔꯗꯣ? ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯃꯧꯑꯣꯏꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ, ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅꯁꯨ ꯏꯃꯨꯡꯁꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯅ ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯁꯦ ꯃꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ, ꯃꯈꯣꯏꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯔꯤꯕꯅꯤ꯫ ꯍꯣꯏ ꯇꯥ ꯅꯣꯡꯌꯥꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯇꯥ ꯅꯣꯡꯌꯥꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯅꯣꯡꯌꯥꯏ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯌꯥꯏ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤꯅꯖꯔꯛꯂꯝꯃꯤ꯫ ꯑꯃꯅ ꯑꯃꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯅꯤ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯎꯕꯗ ꯂꯩꯔꯥꯡ ꯈꯣꯏꯃꯨ ꯀꯌꯥꯗꯤ ꯏꯀꯥꯏꯅꯔꯤꯕꯅꯤꯗꯣ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯧꯅꯥ ꯂꯩꯀꯥꯏꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯀꯥꯏꯗꯨꯗ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄ ꯃꯇꯝꯗ ꯆꯪꯈꯣꯟꯕꯤꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯣꯔꯣꯛ ꯐꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯧꯅꯥꯅ ꯎꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯁꯤꯗꯤ? ꯑꯩꯅ ꯂꯩꯀꯥꯏꯁꯤꯗ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯕꯁꯤꯗ ꯑꯃꯨꯛꯇꯐꯥꯎ ꯎꯗꯕ ꯑꯁꯨꯛ ꯐꯖꯕ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯁꯤꯕꯨ ꯑꯩ ꯍꯦꯛꯇ ꯆꯪꯂꯒ ꯃꯃꯤꯡ ꯃꯊꯥ ꯍꯪꯂꯨꯔꯁꯤꯔꯅꯦ? ꯍꯥꯊꯨꯕꯁꯨ ꯐꯠꯇꯦ, ꯍꯥꯟꯅ ꯑꯃꯨꯛꯇ ꯏꯃꯤꯠꯁꯤ ꯄꯦꯟꯕꯃꯛꯇ ꯌꯦꯡꯈꯤꯒꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯊꯧꯅꯥꯗꯨ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯂꯨꯝꯗꯨꯅ ꯆꯪꯈꯣꯟꯕꯤꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗꯨꯗ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕ ꯃꯇꯧ ꯑꯗꯨ ꯆꯪꯈꯣꯟꯕꯤꯅ ꯃꯃꯩ ꯂꯩꯊꯣꯔꯛꯄꯗ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯎꯔꯨꯔꯦ꯫ ꯆꯪꯈꯣꯟꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ, ꯏꯃꯥ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯅꯣ ꯃꯐꯝꯁꯤꯗ ꯂꯨꯝꯂꯤꯕꯗꯤ? ꯊꯧꯅꯥ ꯆꯪꯈꯣꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯏꯃꯩ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯈ꯭ꯔꯦꯗ, ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯅꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯣꯠꯂꯨꯒꯦ? ꯑꯩꯗꯤ ꯅꯍꯥꯟꯃꯈꯩ ꯁꯨꯛꯎ ꯎꯗꯦ꯫ ꯆꯪꯈꯣꯟꯕꯤ ꯊꯧꯅꯥꯒꯤ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯍꯩꯅꯖꯔꯝꯗꯦ꯫ ꯀꯩꯅꯣ ꯁꯣꯝꯅ ꯇꯥꯛꯄꯤꯔꯤꯁꯤꯕꯣ? ꯁꯣꯝ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯔꯒꯦ? ꯁꯣꯝꯅ ꯉꯥꯡꯕꯤꯔꯤꯕ ꯋꯥꯉꯥꯡꯗꯨꯕꯨ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ? ꯑꯩꯁꯦ ꯌꯨꯝ ꯑꯃꯒꯤ ꯃꯧꯅꯤ꯫ ꯃꯧ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ? ꯃꯧꯁꯨ ꯃꯤ ꯅꯠꯇ꯭ꯔꯣ? ꯃꯧꯗꯤ ꯅꯨꯡꯁꯤꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯃꯧꯗꯤ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯕ? ꯍꯟꯗꯛꯇꯤ ꯆꯪꯈꯣꯟꯕꯤꯗꯣ ꯊꯧꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯁꯥꯎ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯅꯣ ꯁꯣꯝ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯦꯛꯇ ꯃꯤꯒꯤ ꯊꯣꯡꯒꯥꯜꯁꯤ ꯂꯦꯞꯄꯤꯔꯒ ꯇꯥꯕꯗ ꯍꯩꯅꯗꯕ ꯃꯤ ꯅꯠꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯀꯅꯥ ꯅꯠꯇꯦ ꯈꯟꯕ꯭ꯔꯥ? ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ, ꯃꯗꯨꯅ ꯁꯣꯝꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯥꯅꯕ ꯂꯥꯎꯔꯕꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯅꯪꯗꯤ ꯀꯔꯤꯒꯤ ꯂꯩꯀꯥꯏ ꯃꯤ ꯀꯧꯔꯒ ꯂꯥꯎꯒꯗꯧꯔꯤꯕ? ꯅꯠꯇꯦ, ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯅꯪꯒꯤ ꯅꯔꯥꯜ ꯍꯥꯏꯕꯕꯨ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕꯗꯣ ꯅꯨꯄꯤ ꯑꯃꯕꯨ ꯎꯁꯤꯠꯇꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯃꯧꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ?
ꯃꯧꯕꯗ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯁꯣꯝ ꯅꯤꯡꯊꯤꯅ ꯈꯪꯕꯤꯗꯕ꯭ꯔꯥ? ꯃꯗꯨ ꯅꯪꯒꯤ ꯅꯔꯥꯛꯅꯤ. ꯃꯗꯨ ꯅꯁꯥꯅ ꯈꯪꯗ꯭ꯔꯤꯕꯗꯣ ꯈꯪꯅꯅꯕ ꯂꯩꯀꯥꯏ ꯃꯤ ꯀꯧꯗꯨꯅ ꯋꯥꯔꯛꯍꯟꯒꯦ ꯇꯧꯕ. ꯆꯪꯈꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯜ ꯆꯞ ꯆꯥꯅ ꯌꯥꯎꯕꯤ ꯅꯨꯄꯤ ꯒꯨꯜ ꯅꯤꯡꯊꯤꯅ ꯆꯦꯟꯕꯤ ꯅꯨꯄꯤꯅꯤ. ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯍꯟꯊꯕ ꯋꯥꯉꯥꯡꯅ ꯎꯁꯤꯠꯇꯅ ꯉꯥꯡꯕꯤꯕꯁꯤ ꯃꯍꯥꯛꯅ ꯌꯥꯅꯤꯡꯂꯝꯗꯦ. ꯑꯗꯨꯅ ꯊꯧꯅꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯇꯥꯔꯨꯕꯗ ꯇꯤꯡꯁꯣꯛꯄ ꯃꯈꯩ ꯁꯥꯎꯗꯨꯅ ꯉꯥꯡꯂꯤꯕꯅꯤ. ꯕꯥ, ꯀꯌꯥꯗ ꯊꯧꯅꯥ ꯐꯈ꯭ꯔꯕ ꯅꯨꯄꯤꯅꯣ! ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯊꯤꯔꯛꯂꯤꯕ ꯅꯨꯄꯤꯁꯤꯗꯤ ꯁꯤꯗ ꯂꯩꯔꯝꯂꯦꯗꯅ. ꯑꯗꯨꯝꯅ ꯊꯧꯅꯥ ꯐꯅ ꯂꯤꯡꯖꯦꯜ ꯂꯩꯕꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯅꯤ. ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯅꯉꯣꯟꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ. ꯑꯩ ꯅꯪꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ. ꯅꯪ ꯅꯁꯥꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯒꯤꯗꯤ ꯑꯩꯅ ꯌꯥꯔꯒ ꯂꯣꯏꯔꯦ. ꯀꯔꯤ ꯍꯥꯏꯒꯦ? ꯆꯪꯈꯣꯟꯕꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯊꯧꯅꯥꯒꯤ ꯃꯃꯤꯠ ꯃꯌꯥꯗ ꯊꯥꯡꯒꯠꯂꯗꯨꯅ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯪ ꯀꯌꯥꯝ ꯐꯥꯎꯕ ꯃꯤꯅꯣ? ꯅꯪꯅ ꯑꯗꯨꯝꯅ ꯉꯥꯡꯕꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩ? ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯈꯟꯕ ꯁꯃꯥꯖ ꯑꯁꯤꯗ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡ. ꯅꯈꯣꯏꯒꯨꯝꯕꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯅꯨꯄꯤꯁꯤꯡꯅ ꯊꯦꯡꯅꯃꯝꯅ ꯆꯠꯄꯗ ꯀꯤꯔꯤꯕ, ꯃꯁꯥ ꯃꯊꯟꯇ ꯃꯔꯣꯝꯗꯣꯝ ꯍꯤꯡꯖꯕꯗ ꯃꯤꯄꯥꯏꯕ ꯄꯣꯛꯂꯤꯕꯁꯦ ꯅꯈꯣꯏꯒꯤ ꯁꯥꯖꯠ ꯑꯁꯤꯅꯅꯦ. ꯃꯗꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ, ꯈꯪꯕ꯭ꯔꯥ? ꯅꯪ ꯍꯧꯖꯤꯛꯃꯛ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ. ꯅꯪ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕ? ꯃꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯌꯨꯝꯗ ꯉꯁꯤꯃꯛ ꯍꯦꯛꯇ ꯇꯨꯡ ꯏꯜꯂꯛꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯊꯧꯅꯥꯒꯤ ꯎꯁꯤꯠꯇ ꯃꯇꯧ ꯑꯗꯨꯗ ꯆꯪꯈꯣꯟꯕꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ. ꯍꯟꯗꯛꯃꯨꯛꯇꯤ ꯆꯪꯈꯣꯟꯕꯤ ꯃꯌꯥ ꯀ꯭ꯔꯛ ꯁꯤꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯤ ꯑꯃꯕꯨ ꯑꯗꯨꯛ ꯎꯁꯤꯠꯇꯅ ꯉꯥꯡꯕ. ꯊꯧꯅꯥꯗꯤ ꯆꯪꯈꯣꯟꯕꯤꯅ ꯁꯨꯝꯅ ꯁꯥꯎꯗꯨꯅ ꯉꯥꯡꯕꯗꯨꯗ ꯍꯦꯟꯅ ꯑꯗꯨꯝ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯉꯁꯤꯗꯤ ꯅꯪ ꯌꯥꯝ ꯁꯥꯎꯔꯦ ꯅꯨꯡꯁꯤꯕꯤ. ꯑꯩ ꯍꯌꯦꯡꯃꯨꯛ ꯂꯥꯛꯂꯒꯦ. ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ. ꯁꯤꯗꯒꯤꯗꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯅꯤ. ꯅꯪ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯗꯕꯅꯤ, ꯃꯔꯝꯗꯤ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤꯅ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ. ꯆꯪꯈꯣꯟꯕꯤ ꯃꯊꯃꯣꯏ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯤꯅꯣ! ꯃꯁꯣꯛ ꯄꯛꯅꯥꯏꯗꯕ, ꯎꯁꯤꯠꯊꯑꯣꯏꯗꯕ. ꯈꯪꯒꯅꯤ ꯃꯊꯪꯗꯤ ꯂꯥꯛꯈꯤꯁꯅꯨ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯪꯈꯣꯟꯕꯤ ꯁꯧꯔꯥꯡ ꯃꯩꯔꯥꯡ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ. ꯆꯪꯈꯣꯟꯕꯤꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯕ ꯐꯥꯎꯕꯗ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕꯗꯨꯗ ꯃꯅꯦ ꯃꯀꯨꯗꯨꯁꯨ ꯊꯋꯥꯏ ꯋꯥꯅꯔꯝꯃꯤ. ꯃꯌꯥꯝ ꯑꯗꯨ ꯆꯥꯛꯁꯪꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯅꯣꯡꯌꯥꯏꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯩꯈꯣꯏ ꯃꯄꯥ, ꯀꯩꯅꯣ ꯅꯆꯥꯅꯨꯄꯥ ꯑꯁꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝꯗꯨꯗ ꯍꯪꯂꯨꯕꯅ ꯆꯨꯝꯃꯣꯏꯗ꯭ꯔꯣ? ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯃꯃꯥ. ꯐꯔꯦ, ꯅꯈꯣꯏ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ. ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯒ ꯍꯪꯂꯨꯈꯤꯒꯦ. ꯃꯈꯣꯏꯒꯤꯕꯨꯗꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥ ꯐꯩꯖꯥꯎꯒꯤ ꯅꯠꯇ꯭ꯔꯣ? ꯕꯥꯕꯥ, ꯃꯥꯎ ꯐꯩꯖꯥꯎꯗꯨꯒꯤ ꯑꯅꯧꯕ ꯂꯝ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ. ꯃꯈꯥ ꯂꯩꯀꯥꯏꯗꯨꯗꯒꯤ ꯈꯔꯃꯨꯛ ꯆꯠꯂꯒ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯑꯗꯨꯗ ꯌꯨꯝ ꯁꯥꯕ ꯌꯥꯎꯕꯒꯤꯅꯤ ꯍꯥꯏꯔꯝꯃꯅꯤ ꯕꯥꯕꯥ. ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯒ ꯍꯪꯂꯨꯈꯤꯒꯦꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯍꯜ ꯃꯁꯥꯒꯤ ꯄꯥꯎ ꯍꯪꯕ ꯆꯠꯈꯤꯔꯝꯃꯤ. ꯀꯨꯏꯗꯦ ꯏꯕꯣꯍꯜ ꯊꯨꯅ ꯃꯌꯨꯝꯗ ꯆꯦꯟꯗꯨꯅ ꯍꯜꯂꯛꯂꯝꯃꯤ. ꯍꯩ, ꯅꯈꯣꯏꯕꯨ ꯇꯥꯕ꯭ꯔꯅꯦ? ꯍꯩ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ. ꯅꯈꯣꯏꯕꯨ ꯇꯥꯔꯕꯅꯦ ꯅꯈꯣꯏꯕꯨ? ꯏꯕꯣꯍꯜꯅ ꯃꯄꯥꯟꯗ ꯄꯥꯈꯠꯅ ꯂꯥꯎ ꯈꯣꯡꯂꯤꯕꯗꯨ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯌꯥꯝ ꯐꯤꯡꯅ ꯊꯣꯔꯛꯂꯝꯃꯤ. ꯃꯈꯣꯏ ꯃꯄꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯅꯠꯇꯦ, ꯑꯗꯨꯛ ꯐꯤꯡꯅ ꯍꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯕ? ꯏꯕꯣꯍꯜ ꯃꯁꯥꯗꯨ ꯅꯤꯛꯄ ꯃꯈꯩ ꯍꯥꯏꯔꯛꯏ. ꯏꯆꯥ ꯅꯣꯡꯌꯥꯏꯗꯣ, ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯣꯡꯌꯥꯏꯗꯣ. ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤ ꯏꯕꯣꯍꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯁꯤꯡꯗꯨ ꯄꯥꯈꯠꯂꯝꯃꯤ. ꯏꯆꯥ ꯅꯣꯡꯌꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯃꯈꯣꯏ ꯕꯥꯕꯥ. ꯑꯩꯒꯤ ꯏꯆꯥ ꯅꯣꯡꯌꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯁꯦ. ꯕꯥꯕꯥ, ꯇꯥ ꯅꯣꯡꯌꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯕꯥꯕꯥ, ꯅꯐꯧꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ, ꯇꯥꯛꯄꯤꯌꯨ ꯕꯥꯕꯥ. ꯏꯕꯣꯍꯜ ꯃꯈꯣꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ. ꯑꯩꯒꯤ ꯏꯆꯥ ꯅꯣꯡꯌꯥꯏꯗꯣ ꯌꯨꯝ ꯁꯥꯕ ꯌꯥꯎꯕꯗ ꯌꯨꯝꯊꯛꯇ ꯀꯥꯕꯗ ꯃꯊꯛꯇꯒꯤ ꯇꯥꯔꯛꯂꯒ ꯏꯆꯥꯒꯤ ꯊꯋꯥꯏꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯅꯦ. ꯃꯀꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯈꯣꯟꯕꯤ ꯂꯩꯃꯥꯏꯗ ꯇꯨꯊꯈꯤꯔꯝꯃꯤ. ꯀꯦꯇꯨꯀꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯈꯣꯏ ꯃꯄꯥ? ꯍꯩꯃꯥ, ꯕꯦꯝꯃ, ꯆꯪꯈꯣꯟꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯍꯧꯒꯠꯂꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯏꯃꯧ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯃꯃꯥ, ꯏꯃꯧꯁꯦ ꯑꯃꯨꯛꯇ ꯐꯖꯅ ꯌꯦꯡꯉꯨꯅꯦ ꯅꯪꯕꯨ. ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯂꯩꯕꯛ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ? ꯃꯇꯧ ꯑꯁꯤꯕꯨ, ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ. ꯏꯆꯥꯒꯤ ꯃꯅꯥꯛꯇ, ꯃꯃꯥ, ꯏꯃꯧꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯅꯪꯕꯨ. ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯅꯦ. ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯎꯅꯦ ꯅꯪꯕꯨ. ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ? ꯕꯦꯝꯃ, ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯔꯁꯤꯁꯦ. ꯃꯈꯣꯏ ꯃꯄꯥ, ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯨꯕꯤꯔꯛꯎ.
ꯁꯤꯗ ꯂꯩ ꯑꯁꯨꯝꯅ ꯆꯪꯈꯣꯟꯕꯤꯗꯨ ꯉꯦꯛ ꯂꯩꯀꯟꯅꯔꯕ ꯃꯇꯨꯡꯗ ꯆꯪꯈꯣꯟꯕꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯡꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯌꯥꯏꯒꯤ ꯄꯨꯟꯁꯤꯅ ꯄꯤꯈꯝꯅꯈ꯭ꯔꯕꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯂꯣꯏꯈꯤꯕꯒꯨꯝ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯠꯇ ꯎꯗꯅ ꯅꯨꯡꯁꯨꯛ ꯅꯨꯡꯁꯥꯅꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯅꯔꯝꯃꯤ ꯇꯥꯂꯛ ꯑꯁꯤꯗ ꯃꯉꯥꯎ ꯊꯤꯕ ꯂꯝꯍꯦꯟꯕ ꯊꯧꯅꯥ ꯑꯗꯨ ꯍꯟꯕ ꯂꯩꯇꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯪꯈꯣꯟꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯂꯥꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯧꯅꯥ ꯆꯪꯈꯣꯟꯕꯤꯕꯨ ꯎꯃꯜꯂꯛꯇꯕꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯈꯣꯏ ꯏꯃꯨꯡꯁꯤꯕꯣ ꯑꯣ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯣ ꯃꯤ ꯂꯥꯛꯏꯌꯦ ꯊꯧꯅꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯆꯪꯈꯣꯟꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯆꯪꯈꯣꯟꯕꯤ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯊꯧꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯑꯔꯣꯏꯕꯗ ꯁꯥꯎꯅꯤꯡꯂꯕꯅꯤ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯌꯨꯝꯗꯒ ꯆꯪꯉꯛꯇꯅ ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯊꯧꯅꯥꯅ ꯅꯣꯛꯂꯗꯨꯅ ꯀꯔꯤꯅꯣꯅꯦ ꯅꯨꯄꯤ ꯅꯌꯨꯝꯗ ꯂꯥꯛꯄ ꯃꯤꯕꯨ ꯀꯔꯤ ꯂꯩꯔꯦ ꯀꯩꯗꯧꯔꯦ ꯍꯥꯟꯅ ꯍꯪꯗꯅ ꯍꯦꯛꯇ ꯂꯋꯥꯏ ꯂꯨꯇꯣꯟꯁꯤ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯋꯥꯈꯜ ꯐꯅ ꯇꯥꯕꯣꯏ ꯅꯤꯡꯕꯅꯤ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯑꯩ ꯄꯥꯝꯗꯦꯀꯣ ꯏꯁ ꯑꯩꯗꯤ ꯄꯥꯝꯗꯦ ꯀꯥꯏꯅ ꯋꯥ ꯉꯥꯡꯂꯤꯕꯗꯣ ꯅꯤꯡꯊꯤꯅ ꯈꯜꯂꯒ ꯉꯥꯡꯉꯨꯀꯣ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯋꯥ ꯉꯥꯡꯉꯒꯅꯨ ꯍꯩꯃ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯩꯅ ꯅꯪꯁꯦ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯂꯦꯝꯃꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯅꯪꯅ ꯄꯪꯁꯥꯎꯗꯤ ꯁꯥꯎ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯋꯥꯈꯜꯒ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯒꯦ ꯆꯪꯈꯣꯟꯕꯤ ꯀꯨꯏꯅ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯋꯥ ꯃꯈꯥꯏ ꯌꯥꯝ ꯇꯥꯔꯦ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯔꯣ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯅꯦꯅꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯔꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯈꯔ ꯇꯥꯏꯗꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯀꯨꯏꯔꯦ ꯅꯪꯅ ꯃꯄꯥꯜ ꯊꯣꯛꯂꯛꯈꯤꯗꯕ ꯑꯩꯅ ꯅꯪꯕꯨ ꯅꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏ ꯅꯪꯗꯤ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯦ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯁꯦ ꯂꯣꯏꯅ ꯀꯥꯎꯔꯒꯁꯤꯔꯣ ꯑꯗꯨꯗꯤ ꯍꯦꯃꯟꯇ꯭ꯔꯣ ꯆꯪꯈꯣꯟꯕꯤ ꯊꯧꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯅꯥꯒꯤ ꯃꯃꯥꯏꯗ ꯆꯪꯁꯤꯟꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯅꯤꯔꯛ ꯍꯟꯅ ꯄꯜꯂꯛꯑꯕ ꯁꯤꯗꯒꯤ ꯍꯦꯟꯕ ꯉꯥꯛꯇ ꯇꯧꯔꯛꯀꯅꯤ ꯈꯪꯉꯨꯅ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯪꯈꯣꯟꯕꯤ ꯁꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯉꯥꯡꯁꯪ ꯉꯥꯡꯂꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ ꯆꯠꯈ꯭ꯔ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔ ꯆꯪꯈꯣꯟꯕꯤꯅ ꯂꯥꯎꯕꯗꯨ ꯃꯅꯤꯡꯗ ꯏꯪꯈꯣꯜꯗ ꯆꯪꯂꯤꯕ ꯃꯅꯦꯝ ꯀꯦꯇꯨꯀꯤꯅ ꯇꯥꯔꯗꯨꯅ ꯀꯔꯤ ꯇꯧꯅꯔꯕꯅꯣ ꯈꯜꯂꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯊꯧꯅꯥꯅ ꯃꯃꯥꯏꯗꯨ ꯅꯥꯜꯂꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯍꯥ ꯅꯪꯕꯨ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗ ꯂꯩꯀꯥꯏ ꯀꯅꯥ ꯊꯤꯡꯕ ꯉꯝꯗꯣꯏꯕ ꯍꯥ ꯊꯧꯅꯥ ꯁꯥꯎꯅ ꯆꯪꯈꯣꯟꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯅꯦꯝ ꯀꯦꯇꯨꯀꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯧꯅꯥꯕꯨ ꯏꯟꯊꯣꯛꯂꯝꯃꯤ ꯍꯥꯏ ꯊꯧꯅꯥ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯏꯃꯧꯒꯤ ꯈꯨꯗꯥꯡ ꯄꯥꯏꯒꯦ ꯇꯧꯔꯤꯕ ꯍꯥ ꯏꯃꯧꯁꯤ ꯀꯅꯥ ꯂꯩꯇꯦ ꯈꯟꯕ꯭ꯔꯥ ꯅꯪꯅ ꯃꯤ ꯎꯁꯤꯠꯇꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯤ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯏꯃꯧꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ ꯏꯆꯥ ꯅꯨꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯍꯥ ꯍꯩ ꯍꯅꯨꯕꯤ ꯆꯠꯊꯣꯛꯁꯤ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯕꯅꯤ ꯑꯩꯅ ꯅꯤꯡꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯃꯁꯤꯗ ꯀꯅꯥꯝꯇ ꯌꯦꯜꯂꯛꯄ ꯌꯥꯔꯣꯏ ꯍꯦꯛ ꯌꯦꯜꯂꯛꯄ ꯃꯤꯗꯣ ꯑꯩꯅ ꯂꯦꯝꯅ ꯑꯝꯇ ꯊꯥꯔ ꯀꯗꯥꯏ ꯅꯨꯄꯤ ꯁꯤ ꯂꯥꯛꯑꯣ ꯊꯧꯅꯥ ꯑꯃꯨꯛꯀꯁꯨ ꯆꯪꯁꯤꯟꯗꯨꯅ ꯆꯪꯈꯣꯟꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯒꯦ ꯇꯧꯏ ꯍꯟꯗꯛꯇꯤ ꯀꯦꯇꯨꯀꯤ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯛꯂꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯐꯨꯗꯣꯔꯛꯇꯨꯅ ꯊꯧꯅꯥꯒꯤ ꯃꯃꯥꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯝꯃꯤ ꯃꯆꯣꯡꯄꯥꯛ ꯅꯥꯏꯗꯕ ꯃꯇꯨꯛ ꯆꯥꯎꯈꯠꯇꯕ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯆꯠꯂꯣ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯛꯏ ꯍꯥꯏꯔꯛꯏ ꯍꯥꯏꯗꯅ ꯅꯃꯥ ꯅꯄꯥꯗ ꯇꯝꯃꯨꯁꯣ ꯀꯅꯥꯅ ꯀꯩꯗꯧꯅꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯃꯨꯡ ꯁꯣꯛꯄ ꯌꯥꯔꯣꯏ ꯐꯩ ꯍꯅꯨꯕꯤ ꯅꯪꯅ ꯐꯥꯎꯕ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯅꯈꯣꯏ ꯑꯅꯤꯃꯛꯅ ꯑꯩꯅ ꯉꯁꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯅꯈꯣꯏꯅꯤꯃꯛ ꯑꯁꯤ ꯍꯥꯏꯔꯒ ꯑꯁꯥꯎꯕꯅ ꯊꯨꯝꯃꯠꯂꯒ ꯊꯧꯅꯥꯗꯨ ꯆꯪꯈꯣꯟꯕꯤꯕꯨ ꯅꯝꯗꯅ ꯆꯤꯡꯒꯦ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯪꯈꯣꯟꯕꯤꯅ ꯂꯥꯎꯔꯛꯂꯝꯃꯤ ꯏꯃꯥ ꯁꯤ ꯈꯨꯠꯁꯤ ꯊꯥꯗꯣ ꯏꯄꯠꯊ ꯈꯨꯠꯁꯤ ꯊꯥꯗꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯀꯦꯇꯨꯀꯤꯅ ꯇꯥꯅꯔꯛꯇꯨꯅ ꯍꯥꯏ ꯊꯥꯗꯣ ꯍꯥꯏꯕꯅꯤ ꯊꯥꯗꯣ ꯍꯥꯏꯗꯤ ꯊꯥꯗꯣꯗꯅ ꯀꯦꯇꯨꯀꯤꯅ ꯅꯝꯗꯅ ꯌꯥꯟꯗꯨꯅ ꯃꯃꯧꯕꯨ ꯀꯟꯕ ꯉꯝꯍꯧꯔꯝꯃꯤ ꯐꯩ ꯉꯁꯤꯗꯤ ꯍꯅꯨꯕꯤ ꯅꯈꯣꯏꯅꯤ ꯉꯁꯤꯗꯤ ꯊꯥꯕꯤꯔꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯃꯊꯪꯗ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯊꯧꯅꯥ ꯆꯠꯈꯤꯔꯝꯃꯤ ꯀꯦꯇꯨꯀꯤ ꯁꯥꯎꯅ ꯍꯦ ꯃꯆꯣꯡꯄꯥꯛ ꯅꯥꯏꯗꯕ ꯃꯤ ꯎꯁꯤꯠꯇꯕ ꯍꯩ ꯂꯩꯔꯤꯉꯩꯗ ꯏꯃꯣꯒꯤ ꯃꯇꯨ ꯇꯨꯕꯨꯝ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯕ꯭ꯔꯗꯣ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯆꯪꯈꯣꯟꯕꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯃꯧꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯕꯨ ꯏꯃꯥ
ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ ꯏꯃꯧ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯅꯦꯝ ꯂꯩꯔꯤꯕꯁꯤꯗꯤ ꯃꯈꯣꯏ ꯇꯥꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯈꯣꯏꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯏꯃꯥ ꯑꯩ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯕ ꯄꯥꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯏꯇꯨ ꯁꯣꯟꯅ ꯂꯩꯔꯨꯅꯤ ꯏꯃꯥ ꯀꯦꯇꯨꯀꯤꯅ ꯇꯞꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ ꯑꯗꯣꯝꯅ ꯐꯤꯡꯒꯠꯀꯅꯨ ꯏꯅꯦꯝ ꯋꯥ ꯍꯥꯏꯒꯦ ꯃꯈꯣꯏꯗꯤ ꯅꯨꯄꯥꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯈꯛ ꯃꯥꯟꯅꯕ ꯌꯥꯗꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯅ ꯆꯠꯀꯗꯕꯅꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯈꯣꯏꯒ ꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤꯁꯨ ꯂꯦꯝꯃꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯏꯖꯠꯀꯤꯗꯃꯛ ꯈꯜꯂꯒ ꯃꯈꯣꯏꯗ ꯁꯤꯡꯅꯕ ꯌꯥꯗꯦꯀꯣ ꯏꯕꯦꯝꯃ ꯏꯃꯥ ꯅꯨꯄꯤꯁꯤꯕꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯗꯤ ꯅꯤꯡꯇꯝꯅ ꯍꯤꯡꯕ ꯌꯥꯗꯕ ꯏꯃꯥ ꯑꯩ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯌꯥꯝ ꯂꯩꯅꯤꯡꯉꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯃꯥ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯇꯝ ꯑꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯍꯦꯛ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯌꯥꯕ ꯁꯃꯥꯖ ꯅꯠꯇꯦꯅꯦ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯦ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯅꯤꯡꯕ ꯋꯥ ꯐꯅ ꯂꯩꯔꯕꯁꯨ ꯉꯥꯡꯅꯤꯡꯕ ꯋꯥ ꯐꯅ ꯂꯩꯔꯕꯁꯨ ꯃꯗꯨ ꯍꯥꯏꯗꯣꯛꯄ ꯉꯥꯡꯊꯣꯛꯄ ꯌꯥꯗꯦꯅꯦ ꯃꯇꯥꯡ ꯃꯇꯝ ꯃꯨꯟꯅ ꯀꯨꯞꯅ ꯌꯦꯡꯂꯤ ꯍꯥꯏꯔꯒ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯆꯠꯂꯨ ꯍꯥꯏꯕ ꯃꯇꯝꯗꯣ ꯃꯗꯨꯒꯤ ꯃꯇꯝꯗꯨꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯁꯣꯏꯕꯗ ꯀꯅꯥ ꯀꯔꯤ ꯍꯦꯛꯇ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ ꯏꯃꯥ ꯅꯃꯧ ꯄꯨꯝꯅꯃꯛ ꯈꯪꯖꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯨ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝ ꯅꯥꯏꯅꯔꯗꯨꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯔꯝꯃꯤ ꯑꯗꯨꯕꯨ ꯐꯠꯇ ꯃꯤꯗꯤ ꯑꯐꯕ ꯋꯥꯈꯜ ꯍꯥꯏꯕꯗꯨ ꯃꯆꯤꯠ ꯑꯃꯠꯇ ꯄꯣꯛꯇꯦ ꯍꯥꯏꯕꯗꯨꯅꯤ ꯑꯐꯕ ꯋꯥꯈꯜ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯄꯛꯇ꯭ꯔꯕ ꯊꯧꯅꯥꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯁꯤꯡꯅꯕꯒꯤ ꯋꯥꯈꯜ ꯂꯩꯔꯛꯄꯅ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯆꯪꯈꯣꯟꯕꯤꯒꯤ ꯏꯖꯠꯄꯨ ꯌꯣꯜꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯍꯣꯏ ꯏꯆꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯗ꯭ꯔꯕ꯭ꯔꯦ ꯍꯥꯏꯕ ꯅꯨꯄꯤ ꯑꯃꯅ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯦꯔꯥ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯀꯦꯇꯨꯀꯤꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯑꯗꯨꯗꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯊꯧꯅꯥ ꯍꯥꯏꯕ ꯁꯦꯜꯒꯤ ꯌꯥꯝ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯩꯗꯅ ꯃꯥꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯂꯨꯔꯦ ꯍꯥꯏꯅꯦ ꯑꯗꯨꯁꯨ ꯅꯨꯄꯤꯗꯨꯒꯤ ꯁꯨꯃꯥꯡꯃꯛꯇꯗ ꯍꯩꯃꯥ ꯑꯁꯦꯡꯕꯒꯤꯔꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯧꯗꯣ ꯐꯅ ꯐꯥꯒꯨꯝ ꯇꯧꯗꯥꯏꯅꯦ ꯍꯣ ꯐꯅ ꯐꯕ ꯅꯨꯄꯤ ꯑꯣꯏꯗꯨꯅꯁꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕꯕꯨ ꯍꯦꯛ ꯂꯩꯇ꯭ꯔꯕꯗꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯅꯔꯛꯏ ꯑꯗꯨꯅꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯌꯦꯡꯉꯨ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗꯅꯤ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯨꯠ ꯄꯥꯏꯅꯩ ꯍꯥꯏꯔꯤꯕꯁꯦ ꯏꯁ ꯉꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧ ꯅꯍꯥꯁꯤꯡꯁꯦ ꯏꯁ ꯍꯣꯏꯅꯦꯍꯦ ꯃꯥꯗꯤ ꯃꯆꯥꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯇꯟꯖꯥ ꯌꯦꯡꯍꯧꯒꯦ ꯈꯜꯂꯤ ꯑꯣꯏꯔꯤꯅꯤꯌꯦ ꯃꯥꯒꯤꯗꯣ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯒ ꯑꯣꯏꯔꯦ ꯅꯞꯁꯤꯜꯂꯤ ꯑꯣꯏꯔꯤꯅꯤ ꯑꯗꯨꯅꯦ ꯐꯅ ꯈꯟꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯁꯛ ꯃꯇꯧꯒꯗꯤ ꯐꯅ ꯏꯪ ꯂꯦꯝꯅ ꯎꯏ ꯍꯥꯏꯕꯕꯨ ꯃꯅꯨꯡꯗꯗꯤ ꯇꯤꯟ ꯆꯪꯉꯝꯃꯤ ꯑꯣꯏꯔꯦ ꯏꯁ ꯀꯤꯔꯦꯗ ꯇꯧꯔꯤꯁꯦ ꯑꯣ ꯃꯁꯤꯗꯤꯅꯦ ꯉꯛꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯣꯏꯗꯦꯗ ꯑꯇꯣꯡꯕꯗ ꯂꯦꯞꯅꯤꯡꯗꯕ ꯀꯅꯥꯕꯨ ꯂꯩꯒꯦꯅꯦ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯑꯩꯁꯨ ꯃꯉꯥꯏꯔꯦ ꯑꯇꯣꯡꯕ ꯄꯥꯝꯅꯔꯤ ꯉꯥꯛꯇꯅꯤ ꯐꯪꯗꯕꯒꯤ ꯋꯥꯇꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯍꯦꯛꯇ ꯅꯣꯛꯅꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯤ ꯑꯃꯗꯒꯤ ꯃꯤ ꯑꯃꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯆꯪꯈꯣꯟꯕꯤ ꯃꯃꯥꯏ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯅꯦꯝ ꯀꯦꯇꯨꯀꯤꯅ ꯃꯃꯨꯡꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅꯇ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯕꯦꯝꯃ ꯆꯪꯈꯣꯟꯕꯤ ꯅꯪꯕꯨ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯅꯦ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ ꯀꯩꯗꯧꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕꯁꯤꯡꯁꯦ ꯈꯔ ꯀꯥꯎꯊꯣꯛꯄ ꯇꯝꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯒꯗꯕꯅꯤꯅꯦ ꯏꯕꯦꯝꯃ ꯏꯃꯥ ꯅꯃꯧꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯃꯤꯌꯥꯝꯅ ꯅꯃꯧꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯅꯃꯧꯕꯨ ꯂꯥꯟꯅ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯑꯩ ꯂꯥꯟꯗꯤꯌꯦ ꯏꯃꯥ ꯑꯩ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗ꯭ꯔꯤꯌꯦ ꯏꯃꯥ ꯃꯈꯣꯏ ꯇꯥꯗ ꯂꯩꯇ꯭ꯔꯕ ꯇꯨꯡꯁꯤꯗ ꯃꯍꯥꯛ ꯀꯥꯏꯅꯕꯒꯤ ꯑꯋꯥ ꯃꯆꯥꯛ ꯂꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯑꯁꯨꯝꯅ ꯑꯩꯕꯨ ꯃꯤꯌꯥꯝꯅ ꯄꯥꯡꯊꯣꯛꯄꯤꯕꯁꯦ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯤꯌꯦ ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯏꯃꯥ ꯈꯪꯉꯤ ꯏꯃꯧ ꯂꯥꯟꯗꯦ ꯍꯥꯏꯕ ꯏꯃꯥ ꯈꯪꯉꯤ ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ ꯉꯁꯤꯗꯤ ꯅꯪ ꯄꯥꯕꯁꯨ ꯍꯜꯂꯛꯂꯅꯤ ꯍꯣꯔꯦꯟ ꯋꯥ ꯀꯨꯞꯅ ꯁꯥꯟꯅꯔꯒꯅꯦ ꯀꯔꯤ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯇꯥꯟꯅꯔꯁꯤ ꯁꯦ ꯀꯞꯄ ꯇꯣꯛꯑꯁꯤ ꯏꯃꯧ ꯋꯥꯕ ꯇꯥꯔꯦ ꯏꯃꯥ ꯃꯈꯣꯏ ꯇꯥꯗꯨ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕꯁꯤ ꯋꯥꯔꯝꯂꯣꯏꯀꯣ ꯏꯃꯥ ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ ꯏꯅꯦꯝꯕꯨ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯔꯤꯕꯅꯣ ꯏꯃꯧꯒꯤ ꯋꯥꯍꯪ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯍꯟꯗ꯭ꯔꯦ ꯑꯩꯒꯤꯁꯨ ꯏꯆꯥꯗꯨ ꯃꯊꯟꯇꯅꯤꯅꯦꯍꯦ ꯅꯨꯡꯁꯤꯔꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯤ ꯑꯇꯩꯗꯧꯅ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯔꯨꯕ ꯑꯣꯏꯔꯨꯗꯕꯅꯤꯅ ꯁꯦꯜ ꯇꯥꯟꯗ ꯌꯥꯗꯕꯒꯤ ꯁꯦꯜ ꯇꯥꯟꯕꯗꯤ ꯏꯆꯥꯗꯨ
ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯕꯅꯤꯅꯦ ꯑꯩꯒꯤ ꯏꯁꯥ ꯅꯣꯡꯌꯥꯏꯗꯣ꯫ ꯆꯪꯈꯣꯟꯕꯤꯅ ꯏꯁꯣꯔ ꯃꯍꯥꯛꯁꯨ ꯑꯩꯅ ꯋꯥꯔꯧ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯊꯝꯕꯤꯔꯤꯕ? ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯕꯨꯁꯨ ꯌꯥꯎꯅ ꯆꯠꯍꯟꯕꯤꯕ ꯀꯔꯤ ꯀꯥꯏ? ꯉꯁꯤꯒꯤ ꯃꯣꯠꯂꯕ ꯁꯃꯥꯖ ꯑꯁꯤꯗ ꯑꯩꯕꯨ ꯀꯔꯝꯅ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣ? ꯅꯨꯄꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯖꯕꯅ ꯃꯤꯌꯥꯝꯒꯤ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯏꯇꯣꯝꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯕꯦꯝꯃ, ꯑꯩꯈꯣꯏꯁꯨ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯁꯣꯟꯊꯕ ꯌꯥꯗꯦ꯫ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯌꯣꯛꯅꯗꯨꯅ ꯆꯠꯄ ꯇꯥꯕꯅꯤ꯫ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯑꯃꯁꯨ ꯈꯥꯡꯕ ꯇꯥꯕꯅꯤ ꯕꯦꯝꯃ꯫ ꯑꯩ ꯃꯥꯌꯣꯛꯅꯒꯅꯤ ꯏꯃꯥ, ꯑꯩ ꯉꯝꯅꯕ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯑꯩꯒꯤꯗꯃꯛ ꯏꯅꯦꯝ ꯏꯀꯨꯅ ꯂꯦꯞꯂꯤ꯫ ꯑꯩꯕꯨ ꯁꯤꯡꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯩꯅꯁꯨ ꯃꯈꯣꯏꯕꯨ ꯁꯤꯡꯅꯒꯅꯤ꯫ ꯑꯩ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯁꯨ ꯍꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ꯫ ꯑꯗꯨꯅꯤꯗꯅ ꯏꯃꯧꯁꯤꯗꯤ ꯑꯗꯨꯝꯅ ꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯁꯥꯗꯣ ꯋꯥꯔꯅꯤ꯫ ꯉꯁꯤꯒꯤ ꯆꯥꯛꯇꯣ ꯏꯃꯥ ꯊꯣꯡꯕꯤꯔꯨꯔꯒꯦ, ꯅꯪ ꯄꯣꯊꯥꯖꯔꯣ꯫ ꯌꯥꯅꯤ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯋꯥꯗꯤꯌꯦ, ꯑꯩ ꯑꯗꯨꯝ ꯊꯣꯡꯂꯒꯦ꯫ ꯏꯃꯥꯗꯣ ꯄꯣꯊꯥꯕꯤꯔꯣ, ꯄꯥꯕꯁꯨ ꯉꯁꯤ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯍꯜꯂꯛꯂꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯄꯥꯕ ꯂꯥꯛꯄꯒ ꯆꯥꯛ ꯆꯥꯊꯣꯛꯄ ꯌꯥꯅꯅꯕ ꯅꯪ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯍꯦꯛ ꯊꯣꯡꯗꯣꯛꯂꯨꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯆꯪꯈꯣꯟꯕꯤ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯦꯇꯨꯀꯤꯅ ꯃꯃꯧꯗ ꯌꯦꯡꯂꯨꯔꯒ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯁꯣꯜꯍꯧꯏ꯫ ꯑꯣꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯧ ꯑꯁꯦ꯫ ꯃꯍꯥꯛꯄꯨ ꯍꯌꯦꯡ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯒꯅꯤ? ꯉꯁꯤꯒꯤ ꯃꯣꯠꯂꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯒꯗꯕꯁꯤ ꯂꯨꯔꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯀꯦꯇꯨꯀꯤ ꯃꯃꯧꯒꯤ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯏꯕꯣꯍꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯕꯦꯝꯃ, ꯆꯪꯈꯣꯟꯕꯤ, ꯑꯩ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯑꯩꯅ ꯉꯁꯤ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯦ ꯅꯪ ꯑꯩꯕꯨ ꯅꯀꯨꯕꯣꯛ ꯑꯃ ꯑꯣꯏꯅ ꯈꯟꯒꯅꯨ꯫ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯅꯄꯥꯃꯛꯅꯤ ꯈꯜꯂꯒ ꯌꯥꯒꯗꯕꯅꯤꯀꯣ꯫ ꯆꯪꯈꯣꯟꯕꯤ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯄꯥꯕ, ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯕꯤꯔꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯄꯥꯕ꯫ ꯑꯩꯅ ꯉꯁꯤ ꯍꯜꯂꯛꯄꯗ ꯅꯃꯥꯗꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯦ, ꯈꯪꯂꯦ꯫ ꯏꯃꯧꯅ ꯉꯁꯤ ꯋꯥꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝꯁꯦ ꯏꯃꯧ ꯀꯔꯝꯅ ꯃꯥꯌꯣꯛꯅꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯅꯤ? ꯏꯄꯥ ꯈꯜꯂꯨꯕꯗ ꯃꯝꯃꯤ, ꯋꯥꯈꯜꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯄꯥꯕ, ꯅꯃꯧꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ꯫ ꯅꯃꯧ ꯀꯔꯤꯁꯨ ꯋꯥꯈꯜ ꯍꯟꯊꯅ ꯈꯜꯂꯣꯏꯒꯤ ꯄꯥꯕ꯫ ꯃꯌꯥꯝꯅ ꯉꯁꯤ ꯉꯥꯡꯅꯔꯤꯕꯁꯦ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯎꯠꯈꯤꯅꯤ꯫ ꯄꯥꯕ, ꯃꯗꯨꯒꯤ ꯊꯧꯅꯥ ꯍꯥꯏꯕ ꯃꯤꯐꯠꯇ ꯅꯨꯄꯥꯗꯨꯅ ꯃꯥꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ, ꯃꯥꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯕ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯥꯅꯗꯤ ꯉꯝꯍꯜꯂꯣꯏ ꯄꯥꯕ꯫ ꯃꯃꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜꯅ ꯈꯥꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯇꯞꯊꯈꯣ ꯇꯞꯊꯈꯣ ꯏꯕꯦꯝꯃ, ꯐꯤꯡꯈꯤꯅꯨ꯫ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯒ ꯅꯨꯄꯥ ꯍꯥꯏꯕꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯨꯛꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯑꯩꯈꯣꯏꯅ ꯏꯆꯥ ꯅꯨꯄꯥꯗꯨ ꯂꯩꯗꯨꯅ ꯅꯪꯕꯨ ꯅꯤꯡꯊꯤꯅ ꯁꯦꯟꯅꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦꯗꯣ꯫ ꯑꯩ ꯍꯥꯏꯔ ꯊꯕꯛ ꯁꯨꯕ ꯂꯥꯡꯐꯩꯗ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯊꯣꯛꯏ꯫ ꯅꯪꯒ ꯅꯃꯥꯒꯗ ꯌꯨꯝꯁꯤ ꯂꯩꯍꯧꯕꯁꯤꯅꯗꯤ ꯉꯥꯡꯅꯅꯤꯡꯕ ꯃꯤ ꯐꯠꯇꯕ ꯃꯌꯥꯝꯁꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯐꯝ ꯑꯣꯏꯔꯤꯕꯅꯤꯗꯣ꯫ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪ ꯅꯊꯟꯇꯅ ꯃꯥꯌꯣꯛꯅꯕ ꯉꯝꯃꯣꯏꯅꯦ ꯏꯕꯦꯝꯃ꯫ ꯆꯪꯈꯣꯟꯕꯤ ꯃꯀꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯇꯧꯅ ꯍꯪꯂꯛꯏ꯫ ꯕꯥꯕꯥ, ꯑꯗꯨꯗꯤ ꯏꯄꯨꯔꯣꯏꯕ ꯂꯩꯇꯕ ꯃꯤ ꯂꯩꯖꯗꯕ ꯑꯩꯈꯣꯏꯁꯦ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯍꯤꯡꯕ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯄꯥꯕ? ꯏꯃꯧ ꯏꯕꯦꯝꯃ, ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯄꯥꯅꯤ ꯏꯃꯧꯕꯨ ꯐꯍꯟꯅꯤꯡꯕ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯄꯥꯕ ꯈꯜꯂꯤ ꯅꯪꯒꯤꯗꯃꯛ ꯀꯔꯤꯅ ꯌꯥꯏꯐꯒꯅꯤ ꯍꯥꯏꯕ ꯅꯃꯥꯒꯁꯨ ꯇꯥꯟꯅꯔꯦ꯫ ꯃꯥꯅꯤ ꯏꯕꯦꯝꯃ, ꯅꯪ ꯄꯥꯕꯒ ꯑꯩꯒꯅ ꯋꯥꯐꯝ ꯑꯁꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯅꯪꯉꯣꯟꯗ ꯍꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤꯕꯁꯤꯅꯤ꯫ ꯆꯪꯈꯣꯟꯕꯤ ꯉꯛꯅ, ꯏꯃꯥ, ꯄꯥꯕ, ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯕꯤꯔꯕꯅꯣ ꯇꯥꯛꯄꯤꯌꯨ ꯅꯃꯧꯗ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤ ꯏꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤ ꯏꯃꯧꯕꯨ ꯅꯨꯡꯁꯤꯗꯦ, ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯏꯃꯧꯕꯨ ꯅꯨꯡꯁꯤꯕꯒꯤ, ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤ, ꯏꯁꯥꯅ ꯏꯁꯥꯗꯧꯅ ꯅꯪ ꯄꯥꯕꯒꯅ ꯑꯩꯒꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯃꯁꯤꯗ ꯂꯦꯞꯂꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯌꯥꯗꯦ ꯍꯥꯏꯒꯅꯨꯀꯣ꯫ ꯆꯪꯈꯣꯟꯕꯤ ꯈꯟꯖꯥꯟꯅꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯀꯔꯤ ꯋꯥꯐꯝꯅꯣ ꯏꯃꯥ? ꯌꯦꯡꯉꯣꯏ, ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯀꯟꯇꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯗꯣ꯫ ꯅꯪꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕ ꯃꯤꯑꯣꯏ ꯑꯃꯗ
imaga pabagana nangbu hek puksaba isa saklaga nangbu afaba nupa amada thazirage haina khali masida nang yadi haigana koibema manemgi wadu tabada Changkhonbidi makoktu pairaga lebak makhada pham thakirami imagi bema karino kari tarabage si hawaluse imana nasina mauda takpiri basibo namu mangno tatraga taibak ai wakal tadri ai punsi sida amukta khan khijriba wakal sidi imana na mauda tahadbini namongna khanjabadi ima bakoi tadana leiramba mafam sida namaugi sumong pamoisage khalli ima masimatandi imaga pabaga na yabiyo ima namau wafam da yaba ngamzaroi ima bema namaga igana silibase nangi tungi yai phanabani yego ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯣꯏꯗꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯂꯟ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯊꯝꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦꯗꯣ ꯁꯨꯔꯒ ꯆꯥꯕ ꯄꯨꯟꯁꯤꯅꯤ ꯃꯁꯤꯅ ꯅꯪꯕꯨ ꯀꯔꯝꯅ ꯍꯌꯦꯡ ꯅꯊꯟꯇ ꯍꯤꯡꯍꯧꯒꯅꯤ ꯅꯃꯥꯒ ꯑꯩꯒꯅ ꯍꯤꯡꯒꯦ ꯍꯥꯏꯗꯨꯅ ꯍꯤꯡꯂꯕꯗ ꯀꯌꯥ ꯀꯨꯏꯅꯕꯨ ꯍꯤꯡꯂꯨꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯌꯨꯝꯂꯣꯝꯒꯤ ꯃꯤꯁꯤꯡ ꯂꯩꯗꯅ ꯅꯪꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛꯍꯧꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯅꯠꯇ꯭ꯔꯕꯅꯤ ꯏꯆꯥ ꯅꯤꯉꯣꯜꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯃꯐꯝ ꯆꯥꯕꯗ ꯊꯥꯖꯕꯤꯔꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯑꯣꯏꯔꯦꯅꯦ ꯕꯦꯝꯃ ꯌꯦꯡꯉꯣꯏ ꯕꯦꯝꯃ ꯅꯨꯄꯤꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯏ ꯍꯧꯖꯤꯛ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯁꯤꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕꯤꯒꯗꯕ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯕ ꯃꯤꯁꯛ ꯑꯃꯗ ꯅꯪꯕꯨ ꯊꯥꯖꯔꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯁꯦ ꯅꯪ ꯌꯥꯎꯀꯣ ꯏꯕꯦꯝꯃ ꯆꯪꯈꯣꯟꯕꯤ ꯎꯄꯥꯏ ꯂꯩꯇꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯇꯥꯗꯣꯡꯌꯥꯏ ꯉꯁꯤ ꯑꯩꯒꯤ ꯏꯇꯧ ꯑꯁꯤꯕꯨ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯑꯩꯕꯨ ꯏꯃꯥꯒ ꯄꯥꯕꯒꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯌꯥꯈ꯭ꯔ ꯍꯥꯏꯔꯤꯕ꯭ꯔꯣ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕ ꯀꯗꯣꯝꯗꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯀꯗꯕ ꯑꯩꯕꯨ ꯂꯝꯕꯤ ꯂꯃꯥꯡꯗ ꯊꯝꯕꯤꯔꯝꯂꯒ ꯀꯔꯤꯒꯤ ꯅꯊꯟꯇ ꯆꯠꯂꯤꯕꯅꯣ ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯣ ꯑꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯑꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯆꯪꯈꯣꯟꯕꯤꯒꯤ ꯃꯇꯧꯗꯨ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯗꯤ ꯌꯦꯡꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯩ ꯃꯃꯥ ꯅꯃꯣꯡꯁꯤ ꯑꯃꯨꯛꯇ ꯊꯦꯝꯖꯤꯜꯂꯨꯅꯤ ꯅꯪꯕꯣ ꯑꯣ ꯑꯩ ꯏꯁꯣꯔ ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯕꯦꯝꯃ ꯁꯤ ꯇꯣꯛꯂꯨꯁꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯟꯊꯕ ꯈꯔꯁꯨ ꯇꯝꯒꯗꯕꯅꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯁꯨꯝ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨꯁꯤ ꯏꯃꯧꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯅ ꯑꯣꯟꯈ꯭ꯔꯕꯁꯨ ꯅꯪ ꯄꯥꯕꯒ ꯏꯃꯥꯒ ꯏꯉꯣꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯀꯅꯤꯌꯦ ꯏꯃꯥꯒ ꯄꯥꯕꯒ ꯅꯪ ꯀꯩꯗꯧꯅꯨꯡꯗꯅ ꯊꯩꯗꯨꯅ ꯊꯝꯂꯣꯏ ꯏꯃꯥ ꯅꯃꯧ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯒꯤ ꯏꯃꯥ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯏꯃꯥ ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯤ ꯁꯤꯗ ꯌꯥꯎ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯃꯤꯁꯛꯇꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯏꯃꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩ ꯃꯕꯨꯛ ꯃꯄꯥꯎꯒ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯊꯟꯇ ꯄꯣꯛꯄ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯁꯤꯠ ꯅꯥꯟꯅ ꯈꯪꯕ ꯏꯃꯨꯡꯅꯤ ꯃꯤꯅꯨꯡꯁꯤꯒ ꯆꯥꯎꯈ꯭ꯔꯕ ꯏꯃꯥꯟꯅꯕꯤꯅꯤ ꯑꯗꯨꯃꯛꯅ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯐꯩ ꯃꯥꯅꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯕꯗꯅꯦ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯊꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯅꯨꯡꯁꯤ ꯎꯠꯂꯛꯈ꯭ꯔꯦ ꯑꯗꯨꯒꯅꯦ ꯋꯥꯐꯝꯁꯤ ꯏꯃꯥꯅ ꯅꯪ ꯄꯥꯕ ꯂꯥꯛꯂꯒ ꯍꯧꯗꯣꯛꯀꯦ ꯈꯟꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝꯁꯤ ꯊꯦꯡꯊꯕ ꯐꯠꯇ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯐꯠꯇꯕ ꯌꯥꯝꯅ ꯂꯩꯌꯦ ꯑꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯆꯥꯎꯅ ꯍꯦꯛꯇ ꯂꯨꯍꯣꯡꯕꯤꯔꯗꯧꯅꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯁꯤꯗꯒꯤꯗꯤ ꯂꯨꯍꯣꯡꯕ ꯊꯨꯖꯤꯜꯂꯗꯧꯅꯤꯅ ꯄꯥꯕꯁꯨ ꯂꯪꯐꯩꯗ ꯆꯠꯄꯁꯤ ꯈꯔ ꯂꯦꯞꯂꯒꯦ ꯂꯨꯍꯣꯡꯕꯁꯦ ꯁꯣꯏꯗꯅꯕ ꯃꯗꯨꯒꯤ ꯊꯧꯅꯥꯗꯣ ꯑꯩ ꯂꯩꯔꯕꯗꯤ ꯄꯥꯛ ꯆꯪꯉꯛꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯏꯃꯧ ꯁꯪꯕ ꯑꯣꯏꯅ ꯑꯩ ꯊꯕꯛ ꯃꯇꯝ ꯈꯔ ꯂꯦꯞꯂꯗꯧꯕꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ ꯆꯪꯈꯣꯟꯕꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯈꯨꯔꯥ ꯑꯃꯈꯛ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯈꯤꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯍꯥꯏꯕꯕꯨ ꯏꯕꯨꯍꯜ ꯑꯃꯗꯤ ꯀꯦꯇꯨꯀꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯆꯪꯈꯣꯟꯕꯤ ꯌꯥꯅꯤꯡꯗ ꯌꯥꯕ ꯇꯥꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯑꯍꯜ ꯃꯁꯦꯜ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯂꯝꯃꯤ ꯄꯨꯔꯅꯤꯃꯥꯅ ꯀꯦꯇꯨꯀꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤꯁꯨ ꯉꯥꯏꯁꯦꯟ ꯑꯣꯏꯕ ꯀꯥꯏꯗꯣ ꯑꯣꯏꯔꯅꯤꯅꯦꯀꯣ
ꯑꯩꯗꯤ ꯑꯗꯨꯇ ꯈꯟꯕꯗ ꯋꯥꯈꯜꯁꯤꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯅꯪ ꯑꯩꯅ ꯄꯤꯕꯥ ꯑꯃꯃꯝꯇꯪ ꯌꯥꯎꯅꯕꯒꯤ ꯏꯆꯥ ꯑꯅꯤ ꯁꯨꯅ ꯐꯪꯖꯗꯕꯒꯤ ꯃꯊꯥ ꯁꯥꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯃꯧꯗꯣ ꯑꯩꯒꯤ ꯏꯃꯧ ꯑꯃ ꯑꯣꯏꯒꯗꯧꯔꯦꯅꯦꯀꯣ ꯃꯁꯤ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯅꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯥꯏꯅꯔꯤꯕꯁꯤꯕꯣ ꯑꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯩꯗꯤ ꯄꯨꯔꯅꯤꯃꯥ ꯏꯕꯦꯝꯃ ꯅꯪꯅ ꯁꯨꯝ ꯌꯥꯕꯤꯔꯛꯄꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯈ꯭ꯔꯦ ꯑꯩꯒꯤ ꯏꯃꯧꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯃꯛꯀꯗꯧꯔꯤꯅꯤ ꯑꯦ ꯇꯝꯃꯛꯀꯅꯨꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯊꯟꯇꯅꯤ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯈꯩ ꯑꯩꯅ ꯂꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯌꯦꯡꯉꯣꯏ ꯅꯪꯁꯨ ꯀꯔꯝ ꯂꯦꯜꯂꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯗꯅ ꯑꯩꯅꯁꯨ ꯅꯣꯡꯃꯇ ꯍꯪꯕ ꯂꯥꯛꯇ꯭ꯔꯦ ꯑꯩꯁꯨ ꯊꯕꯛꯅꯒ ꯆꯤꯟꯕꯒ ꯑꯗꯨꯅꯅꯦ ꯑꯩꯅ ꯂꯣꯏꯅꯅꯦ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤ ꯍꯟꯗꯛꯀꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯏꯁ ꯏꯀꯥꯏꯖꯩꯗ ꯑꯩꯈꯣꯏꯅ ꯉꯝꯅ ꯄꯨꯊꯣꯛꯂꯒ ꯍꯣꯡꯕꯤꯅꯤꯗ ꯏꯁ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯏꯀꯥꯏꯔꯤꯕ ꯌꯥꯔꯦ ꯏꯕꯦꯝꯃ ꯏꯀꯥꯏꯗꯧ ꯁꯔꯨꯛꯅꯦ ꯂꯨꯍꯣꯡꯕꯗ ꯀꯔꯤ ꯐꯤ ꯏꯟꯁꯤꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯕ ꯍꯧꯔꯣ ꯀꯟꯅꯗꯦ ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯅꯕ ꯇꯧꯁꯤ ꯑꯩꯗꯤ ꯏꯃꯧꯗꯣ ꯃꯔꯥꯏꯕꯛ ꯊꯤꯔ ꯍꯦꯛ ꯇꯥꯕꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯧ ꯑꯣꯏꯔꯝꯕꯒꯤꯁꯨꯅꯤ ꯅꯈꯣꯏꯅ ꯋꯥꯕ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯀꯣꯛꯍꯟꯕ ꯉꯝꯂꯕꯗꯤ ꯑꯩ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤꯕꯅꯤ ꯑꯩ ꯏꯊꯟꯇ ꯑꯗꯨꯅꯅꯦ ꯑꯩꯅ ꯂꯨꯍꯣꯡꯕ ꯊꯨꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯄ꯭ꯔꯞ ꯍꯦꯛꯇ ꯏꯃꯧꯁꯦ ꯄꯨꯅꯤꯡꯂꯛꯂꯕꯅꯤ ꯃꯤ ꯅꯪꯕꯨ ꯑꯩꯁꯨ ꯅꯪꯕꯨ ꯊꯥꯖꯕꯒꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯤꯁꯤꯅꯤ ꯑꯩꯒꯤ ꯏꯃꯧꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗ ꯊꯥꯖꯔꯕꯅꯤꯀꯣ ꯈꯪꯗꯦ ꯅꯪꯅꯁꯨ ꯅꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ ꯍꯣꯏ ꯈꯟꯗꯗꯤ ꯀꯩꯅꯣꯅꯦ ꯑꯩꯅ ꯄꯥꯝꯖꯅ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯗꯨꯅꯕꯨ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯌꯦꯡꯅꯕꯗꯨꯕꯨ ꯍꯟꯗꯛꯀꯤ ꯄꯥꯟꯈꯠꯂꯛꯄꯁꯤꯒꯤ ꯅꯤꯅꯤ ꯄꯥꯟꯕꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯤ ꯑꯗꯣ ꯏꯕꯥꯅꯤꯁꯨ ꯃꯤꯡꯒꯧꯁꯦ ꯍꯩꯅꯕꯤ ꯑꯣꯏꯈꯤꯗꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯧꯅꯈꯤꯅꯤꯀꯣ ꯏꯁ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯑꯩꯈꯣꯏꯅꯤꯅ ꯇꯤꯟꯅꯔꯛꯂꯤꯁꯤꯕꯨ ꯉꯁꯤ ꯉꯔꯥꯡ ꯇꯔꯣ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯁꯦꯝꯗꯣꯛꯄꯒ ꯉꯝꯖꯔꯣꯏꯀꯣ ꯑꯗꯨꯝ ꯃꯤꯡ ꯀꯧꯅꯁꯤ ꯃꯤꯅ ꯍꯥꯏꯅꯔꯁꯨ ꯏꯃꯥꯟꯅꯕꯤ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯅꯪꯁꯤꯁꯨꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯒꯤ ꯉꯥꯎꯕꯁꯦ ꯍꯟꯗ꯭ꯔꯤꯅꯤꯀꯣ ꯍꯣ ꯑꯗꯨꯕꯨꯗꯤ ꯊꯥꯏꯅꯒꯤ ꯄꯨꯔꯅꯤꯃꯥꯅꯤꯗꯅ ꯑꯁꯨꯝꯅ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯍꯥꯏꯅꯈꯤ ꯃꯇꯝ ꯃꯍꯥꯛꯇꯤ ꯌꯧꯁꯤꯜꯂꯛꯇꯨꯅ ꯉꯁꯤꯗꯤ ꯆꯪꯈꯣꯟꯕꯤ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯌꯣꯍꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ ꯂꯨꯍꯣꯡꯕꯗꯨ ꯏꯃꯨꯡ ꯑꯅꯤ ꯍꯔꯥꯎ ꯇꯧꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯆꯪꯈꯣꯟꯕꯤꯅ ꯂꯨꯍꯣꯡꯈ꯭ꯔꯕꯗ ꯉꯛꯆꯥꯎ ꯊꯦꯛꯂꯝꯕ ꯊꯧꯅꯥꯗꯨ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤ ꯑꯃꯗꯤ ꯌꯣꯍꯦꯟ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯈꯪꯅꯔꯨꯗ꯭ꯔꯕꯁꯨ ꯑꯃꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯅꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯌꯥꯎꯅ ꯂꯨꯍꯣꯡꯕ ꯌꯥꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯆꯪꯈꯣꯟꯕꯤ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯇ ꯈꯪꯅꯔꯛꯇꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯅ ꯅꯪꯒꯤ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯑꯩꯉꯣꯟꯗ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯁꯦ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯅꯪꯕꯨ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯪꯐꯥꯎꯅꯔꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯁꯛ ꯎꯗ꯭ꯔꯤꯕ ꯅꯪꯕꯨ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯤꯕ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯪꯕꯨ ꯎꯔꯕ ꯃꯇꯨꯡꯗꯅ ꯍꯦꯜꯂꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯈꯣꯏꯗꯥꯖꯕ ꯅꯪꯒꯨꯝꯅ ꯐꯖꯕ ꯅꯨꯄꯤꯁꯦ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯆꯪꯈꯣꯟꯕꯤ ꯏꯀꯥꯏꯅ ꯑꯩꯕꯨ ꯄꯪꯊꯥꯁꯨ ꯊꯥꯒꯠꯄꯤꯔꯤ ꯑꯩꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯑꯩꯅ ꯇꯥꯗꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯑꯩꯒꯤ ꯏꯃꯥ ꯁꯛꯂꯕꯤ ꯏꯄꯥ ꯁꯛꯂꯕ ꯏꯈꯣ ꯏꯅꯦꯝ ꯑꯅꯤꯗꯨꯒꯤ ꯊꯧꯖꯥꯜꯗꯒꯤꯅꯤ ꯃꯈꯣꯏꯅꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯂꯃꯟ ꯍꯥꯏꯕ ꯑꯃ ꯂꯩꯇꯦꯗ ꯑꯗꯣ ꯅꯪꯁꯦ ꯁꯨꯝ ꯌꯦꯡꯅꯤꯡꯗꯨꯅ ꯂꯩ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯆꯪꯈꯣꯟꯕꯤ ꯏꯀꯥꯏꯅ ꯅꯣꯛꯐꯦ ꯇꯧꯔꯗꯨꯅ ꯆꯨꯍꯦ ꯏꯀꯥꯏꯖꯩ ꯑꯗꯨꯃꯥꯏ ꯌꯦꯡꯉꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯣꯟꯕꯤ ꯀꯥꯗꯨꯗꯒꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯃꯃꯥꯏꯗꯨ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ